Awang Nongpok Lamdamda Ahanba oina Manipurda COVID-19 dagi positive oiba case amaga mari leinana hospital gi maikaidagi confirm tawkhre. TOMTV na fangba pawgi likhul amagi matung inna hariba Imphal City manungdagi miyoi asi masagi chahi kunhumdoi sure. United Kingdom dagi Delhi fauraga Kolkata da thunglabagi matungda March 18 da Imphal thunglakibani hairi. Hausi goirakliba fiba masi yengladuna coronavirus COVID-19 laina asidagi ngakthoknaba mipum khudingna yumdagi mapan thokpiganu hairi. Ngasi miyamda piba pauzal amada Chief Minister N Birena ngarangdagi lockdown lokthokhraba fawba miyoi kayana mapanda thoklakpa si laibak thibani. Mipum khudimakna piriba niyamsingi matung ina discipline ngakna yumda leibiu. Karigumba mapalamdagi mafam masida thunglakhiba miyoi singnasu ikai hangoiba yaudana manak nakpa hospital singda hakchang check tokthokpiu. Losilaga laibiganu masina mathang sandorakpana lamdam masi punna lopminabagi fibam ama lakani haiki. Masigidamak miyamgi curfew matam kharagi oina laikhigani haiki. United Kingdom dagi Imphal da halakhibani haiba chahi kunhumdoi surabi nupi ama coronavirus haibadi COVID-19 positive oire hainasu Health Services Government of Manipur gi Director Dr. K. Razona Thadorakpa Cherol amada confirm tawkhre. United Kingdom haibadi England dagi halakhibi nupi asina COVID-19 positive oire haina khangdringai gi mangoinana hanana mahaka loinaramba sokna samnaramba miyoi sing leragadi Health Services ki helpline number 9402-880-191 natraga 0385-2411-668 amadi toll free number 1800-345-3818 da paw pibiduna self isolation tobinaba khangalakli. Manipur da coronavirus ki positive case ama thengnare haiba paw hek fangbaga Manipur gi mafam ayambada chatok sasin tawbada pumthing thingkhibaga loinana mafam kayada Manipur Police Department ki maikaidagi section thawang sing akanba mongda lokhatkrai. Panba yai madudi March 19 da Principal Secretary Transport na thokiba order amagi matung ina Manipur fauduna loinana Manipur manungda makhal amatagi passenger service sing tawdana ba khanghanba laikhrabani. Ngasi ayu angan badagi hauna district asigi SP Priyadarshini Laishram gi meeting makhada didim lambi gi tongan ba mafam singda lockdown mapung fana mathau tawkhi hairi. Nambol Bisnupur Moirang Thobak Chau Ikai Police Station singi mamang dasu police team sing leiduna yumda halakpa gari khaktamak chathanki. Thabak thorakpa gari singdi halanki hairi. Pharmacy natana atai dukan sing thunglonaki. Nongmagi changdraba yadraba ensang napi yonba singsu lona dukan thong tangkhai lolaga phamna basu yaunaki hairi. Makha taba yathang laktri fawba athingba si komthok loisu hairi. Ngasi Kumbi Municipal Council Ward number 9 gi area da ward asigi councillor aduga Kumbi Municipal gi former vice chairperson Bobichan Luwang na luchingduna bleaching powder spraying machine season aduna kapthokre. Ward asigi manungda bleaching powder kapthokpagi thaba asi ward asigi amatangaireba club Citizens Welfare Association Kumbiga khusam naraga pangthokpani. Nakalamoromda laina asidagi ngakthoknaba lokhalakpa section thaurangi manung channa ngasi Mayang Imphal Bazar da Mayang Imphal Municipal Council Fire Services amadi police personnel kayana khusam naduna hidak kapthokuna sanitize toki hairi. Coronavirus ki section thorang lokhatpo ina Technopol district ki manung chana leiba Kwatha khunda mitop amata changak tanaba khunna sigi village secretary Khetrimayum Iboyai na khanghalakli. Mahakna makha tana phongdokhibada ngasi khul asida miyamgi mifam ama pangthoklaba matungda warep asi lawrakhibani. Tungda khunja nupi kaya yauna khun asigi farm manaki lambi sing thatuna sambal khaduna atopa mitop sing changlakpa thingma thamkhre amadi khunja singnasu khunna sidagi hendoktuna atopa mafam singda chattana ba khanghankhre. COVID-19 dagi ngakthoknaba haiduna Jiribam district asadasu 144 curfew thamkhibaga loinana haujik Jiribam district asada kaithel dukan sing amadi lambi sorokta mi sing chathankhidre. Jiribam police nasu akanba section thorang lokhatpa oina maita publicity na chingba kaya chatuna yumdagi mapanda thograk pidanaba amasung miyam punbidanaba pauzal kaya lauduna Jiribam gi mafam kaya dasu chatli loinana mafam khudingda police personnel singna ngak senduna leikhi.
Yang Kwakta Organization na sinduna Kwakta Municipal Council na konba mafamsingda ngarang March 16 dagi hauraga amot akai sengdokpagi thoram ama pangthokrai. Kwakta Municipal Council amadi Phabakchau Ikhai Police Station aninasu thoram adu tengbangki. Thoramgi sarugamo ina Kwakta Kaithil amadi Municipal Area na konba mafamsingda tu khong kayada amot akai sengdokpaga loinana bleaching powder sunu amadi final na chaithoki. Organization ki President Anis Ahmad, Phabakchau Ikhai Police Station ki OC KH Rajan, Khanganba Municipal Council ki Chairperson Minarjana Luchingduna lam sengbagi thoramadu pangthoki. Ngasi nongthil pung 6 tagi March 13 gi ahing pung 12 fawba Assam lockdown laukthokrai. Health Minister Himanta Biswa Sarma na laukthokrai. Grocery dukan pharmacy amadi oil depot di thong hangani. Mana masing gi kaithel amadi sanga gi dukan amata thong hangba yaroi. Grocery amadi pharmacy natabada atai mafam amata chatpa yaroi. Karigomba niyom niti thugaiduna thorokpa ahanbo oina thengnarabadi chahi taruki jail aduga anishubo oina thengnarabadi chahi ani jail da fazinduna thamgani haina lauthokrai. Office amadi mahiloi sang khudimak thong longani loinana international boarding sing thingzilagani hairi.